Online Manipur YouTube channel aswing biru mayam pum namapu amuka nataram nuksari han bade amna Maruoiba pawa am update thamjage moirang tem Anand NIA na makhata na numit taranigi custody remand lokre thasigi tang taraga taruk to khabai soide leiba special commando gi team amana kongba wangkhai lambi gi mitei mayek high school manaki mafam amma dagi fagat kiba Khunngakpa mioi manga gi manung du yaw kiba singjamai sorok khaibam laikai dagi moirang tem Anand chahi nifuga manga apokpa leikhidraba em achobu mahakaloina na famina kiba mioi mariga kona na thasigi tang kunithoida special just NIA Imphal isna lupa lising yankai amasung masiga manaba security amomom da bel pikrabasu numit tumakta ta Imphal police station gi custody dagi NIA na faraga pukraba matung makhata na makhoi gi custody da remand lokre Mark NIA na July tang taraga mapan 2023 da New Delhi da register tawduna lokhat ki case number RC23 2023 NIA Delhi ga mari laina na phaki bani mahaku numit adugi numidang weram de Imphal airport gi helicopter na Guwahati phaba puro matung da mafam adudagi aeroplane da Delhi tamna puki bani aduga thangnaba numit thasi gi tangkun gumdoi da mahak NIA na jurisdiction court amada puthokna numit mangani gi police custody remand pibinaba prayer tawkhibada court aduna ayaba piraktuna ngarang phawba NIA gi custody da lerkibani adu moina ngarang mahakpu national investigation agency NIA na makhoi gi custody da thamlakpagi matam loireduna Delhi da leiba NIA gi special court amada amuk hana puthoraktuna ngarang dagi paraga numit tarani gi police custody remand pibinaba haijakibani NIA gi prayer adu da court aduna su ayaba piraktuna mahak mathangi thagi tang taruk phawa makhata na custody remand laukibani panba yabadi mahak loina famin nabasing kongba nongthongbam laikai dagi athokpam kazit elias kisorji chahi kuntraga mapan apokpa edhanan joy khurai ahongai dagi lokrakpam michael mangangsa elias tolamu chahi kuntra apokpa laikhidraba el iboton sagolban sarang dagi konthaujam romanjet maitai chahi kunipan apokpa k megazet amasung singjamai sorok khaibam laikai dagi kaisam johnson chahi kuntra manga apokpa laikhidraba k ibom sani moirang khom anan yauna makhoi manga gi mathakta porompat ps na case FIR number 1234 2023 register tawduna laukhat khibani mahakpu court na bail pekpa numit tumakta ta Imphal police station gi custody dagi NIA gi inspector Nilax tuyan na lusingba team amana phakhiba matamda mangon-dagi lona yadaba potchai amata phangkhidabani adum oinamak NIA na mahakki mathakta IPC gi section 120B 121A 122 amasung unlawful activities Prevention Act ki section 18B amasung 39 charge tawribani aduga mathangi update asna Kuki Millitantsingna drone Paihallakpadagi Khul NGAKASING na NONGMEI KAPKHRE ngasi numdang pung 9:30 ngarom tarakpada trong laubi awang laikai gi mafam khargi mathakta Kuki Millitantsingna drone ama paisil halakpadagi Khul ngakliba khunjasing makoina paijaba single amasung double variant singe NONGMEI round kaya KAPKHRE Khul ngakliba khunjasing maikai digi araiba license gansing putoktuna drone aduna thokaningdiba thodoksin thokhal laktuna bagi damakta masangak toksuna NONGMEI maru khara kapthokrabasu drone adu minute 10 rom chupna mafam adugi akoibagi mathakta koi paiduna laiki hairi thodo adugi manak nakpada leiba khunjasing di Kuki Millitantsing na bom tha tharakpa natragana kapsilaktuna attack sa tharakadra hairaduna lanjena yauki loina na mafam adugi nupi angang yauna mioi pumnamak mikup na humsing na laina ki hairi aduga mathangi update asana ITLF ki social media platform X withheld tawkhre Kuki purupna konsin basing gi apik pakanglup sing na Manipur gi ngamkhai thugairaga makhoi gi tongan balengak non lawgani haibagi demand mitei da onsin dona hingsai tambagi lansa tharaktringai gi mamang June 8 ing 2022 da tuibong da laiba Kuki inpi Surasanpur gi office ta purup masa sing punsin dona semki apunba body indigenous tribal leaders forum ITLF ki social media platform X kangudana forum asina legal demand ama mayuk na bagi damakta withheld tawsinduna thamkhre haina paugi agency amana report tawrakli ITLF ki platform asi kari maram gi damakta withheld tawduna thamkhibano haibigi sabsaba maram khangbangam kitri panbe abadi ITLF asi paite tribe council Kuki inpi Simte tribe council Wi-Fi people's council Mizo people's convention Mar Inpui United Joe organization amasung Gangte tribe union gi apunba loop ama oiribani